Kshetrimayum Imphal Wahengbam Washington pau pajari ahanbada maruiba pau Laibak asina ngasi jatigi mapa Mahatma Gandhi gi chama yankai taruk suba mapok kumon numita mahaki mapamda Shardanjali katli ngasi asi Pradhan Mantri oiramba Lal Bahadur Shastri gi su mapok kumon numitni Rajya gi planning bibak na sinduna Imphal gi City Convention Center da Nation First campaign ngasi loisinkhre Laibak sinba thungbada ngasi Vijayadashmi natraga Dashera kumai pangthokli amasung sarkarna hawai sengwai gi minimum support price hengat hankre Laibak asina ngasi jati gi mapa Mahatma Gandhi gi chama yankai taruk suba mapok kumon numita mahaki mapamda Shardanjali katli Laibak sinba thungba amadi mapangi Bharat ki mission singna numit asiga mari lainana tongan ba thoram kaya silli Mahatma Gandhi gi mapok numit asi malem gi ahingsa gi numit hainasu prithvi sinba thungbada palan tawri Laibak ki konung Delhi da laiba Bapu gi samadhi rajghata ayuk anganbadagi dharma punamaki oiba laisol sabha pangthokli ngasi asi Pradhan Mantri oiramba Lal Bahadur Shastri gi su chama kunmathoi suba mapok kumon numitni Rashtrapati Draupadi Murmu, Pradhan Mantri Narendra Modi, Lok Sabha Adyaksha Om Birla na chingbalu chingba kayana Mahatma Gandhi amasung Lal Bahadur Shastri gi mapamda Shardanjali katli Manipur da su Rajya Sarkar na sinduna Imphal gi Gandhi Memorial Hall da Mahatma Gandhi gi mapok kumon thoram pangthokhi thoram du wangang bada Rajyapal Ajay Kumar Bhala na hai Mahatma Gandhi na ningtam landa zaung na thokdang loram bakhak natana nungsi chanaba ahingsa amadi maromdom lepsa bangamba lamdam mama oihanbagi wakhalon sandok lamba lusingba amani Rajyapal na hai We reflect upon the values he stood for and how they continue to shape our world. We are also celebrating, as he mentioned, Swachh Bharat Divas on the Gandhi Jayanti as a way of following his footsteps of a clean India. His philosophy of Satyagraha and Ahimsa are relevant today also as they were in India's freedom struggle. Gandhiji's commitment to self-reliance or Swadeshi encourages us to take responsibility of our own development. The spirit of self-sufficiency in both our economy and our social fabric will enable us to not only preserve our rich culture but also empower us to face the challenges. Palan Thoramasi Manipur Pradesh Congress Committee nasu Imphal gi BT Road ta leiba Congress Bhavanda ngasi nungtil pangthokani Thoramasi da MPCC gi luchingbasing saruk yagani Rajya gi planning bibhag na sinduna Imphal gi City Convention Center da Nation First @75 campaign ngasi loisinkhre loisinbagi thoramda wangang bada Rajyapal Ajay Kumar Bhalana Biksit Bharat semgatnaba Biksit Manipur ama oihannaba wasak lawnaba haiki taru tanana Mipal tangdana amadi mioiba jati gi yaifanaba honaba haiba Mahatma Gandhi gi phidam madu lawnabasu mangna haiki numit 15 chatharakpa campaign asi loisinbagi thoramda campaign asigi manungchana paikhatkhiba thabak thoram singi video utpa Swachh Bharat Mission 2.0 gi certificate sing yanthokpa Churachandpur College of Nursing gi BSc Nursing course hodokpa amasung Thaubal College of Nursing gi BSc Nursing course hodokpaga loinana Nursing College building shanaba urep uyung chutamki Politics is freedom from violence philosophical and theological perspectives haibasida National Seminar amangasi Imphal gi Lining Thauchana Mai Temple Complex haying khongbal da pangthokre Interfaith Forum Manipur na sinduna pangthokkiba thoram aduda wangang bada DM University gi Vice Chancellor oiramba Professor Rajmohan Singh na hai chaukhatpagi mingda bigyan gi pambaina awonba kaya lakliba asigi side effects sing adu mapung phana thingba ngamlabadi tangdu leitaba phibam ama porakpa ngamgani mangna hai Aikoi Prithivida Lariba 8.4 billion population asigi youth chi hoje 2 years youth program chataduri janako youth saibasi they are physically mentally and spiritually sound age leibani makoi da power makoi na important oi youth chi adna koi lariba 300 million youth chingche masi apana apaba sangjang loba asengba citizen oiba engaged minds lariba adugumba nahang akte oiba target bharat na prithividi top 10 thoi haibasi masi theoretically pabla dum yabum thoi kaleba
धर्म की चनबी अमदी लाइनिंग लाइसोलगा लोइनेना सही असिगी क्वाक तानबगी थौरम ngasi पांगथोक्लगनी नुंगथिलगी मतमदा सना कोनुंगदगी निंगथौ यावना मियामगी खोंगचत अमा वांखै थांगाबाद कम्युनिटी हॉल फावबा चतकनी मफम अदुदा क्वाक तानबगी थौरम पांगथोक्कनी चांदेल फॉरेस्ट डिवीजन सिंधुना हुंबुद्रा माथोई सुबा लमलकी सा उचे की चयोल पालन थौरम ngasi लंबुंग विलेज दा हौदोखरे मियोइबा अमदी लमलकी सा उचेक सिंग पुन्ना हिंगमिनबा हाइबा वाखलोन की मखादा नुमित तरेत नि चुपना पांगथोक्कदबा पालन थौरम अदु हौदोकपगी थौरमदा डिस्ट्रिक्ट फॉरेस्ट ऑफिसर डॉक्टर एन मुनाल मितई एडिशनल डेप्यूटी कमिश्नर मोहम्मद फिरोज खान ने सिंग सरुक याखी थौरमदुदा सेवा पर्व नेशन फर्स्ट @75 कैंपेन लोइसनदगी थौरमसु पांगथोक्की जिरीबामदसु कैंपेन असिगी सरुक अमा ओइना डिविजनल फॉरेस्ट ऑफिसर मसुंग डिस्ट्रिक्ट एडमिनिस्ट्रेशन खुसमनदुना उ चारा कया मरुम थाखी ताबिरिबा पावसी आकाशवाणी इम्फालदगिनी Laibak sinba thungba ngasi Vijayadashmi natraga Dashera kumai pangthokli ngasi asi Navaratri amasung Durga Puja gi aroiba numisuni Bhagavan Sri Ram na Ravan bu maithiba piduna aran babu achumbana joy tawi haibadu utnabagi damak kumai asi pangthokpani Delhi gi Lal Kila manakta laiba Madhav Das Park ta pangthokpa Dashera gi thoramda Rashtrapati Draupadi Murmu saruk yagani aduga Pradhan Mantri Narendra Modi na IT Extension Ramlila Committee ne sinduna pangthokpa Dashera gi thoramda saruk yagani Vijayadashmi kumai ga mari leinana Uparashtrapati CP Radhakrishnan amasung Pradhan Mantri na miyamda yaipa paujel piri Social media da thagatpa warolda Sri Modi na hai kumai asina afaba amadi achumbana phattaba amadi aranbabu maithiba pi haibadu utli Hawai Siangwai gi minimum support price MSP sarkar na hengat hankre Pradhan Mantri Narendra Modi na sabapati oiduna ngarang pangthokkiba Cabinet Committee on Economic Affairs CCEA gi miphamda warepasi laukhibani Mantri Mandal gi mipham gi tungda Information amsung Broadcasting Mantri Ashwini Vaishnav na hai nauna semdoklaba MSP asina Lomi singda kanaba phanganbada natana tongan tongan ba mahi marong sing thaba amadi Bharat ki lau singu gi lamdasu sel thumgi phibam hena phagal hanbada achauba mateng oiragani Hawai Siangwai da laibak asigi pothok hengat handuna mipal tangdana bagi pandamda lokhatpa singthaningai oiba khongthang ama oina Hawai Siangwai gi oiba Atma Nirbharta Mission su Mantri Mandalna ayaba pikre Laibak asigi tribal na namna khundaba kungang lak ama henbada ngasi akhanaba gram sabha pangthoktuna tribal village region lisingani kuntra declaration chatnaba hauragani Thaurang asi tribal affairs mantraloina haudokiba Adi Karma Yogi Abhiyan gi saruk ama oina paikatpani Abhiyan asigi makhada laibak asigi raija amasung Union Territory kuntragi mioi koti taramathoi konsinduna malem gi khwaidigi chauba tribal grassroots leadership program oigani Sarkar na mamang sahi gi November 15 dagi sahi asigi November 15 phauba Janjatiya Gaurav Wars ni haina laukthokibani Pradhan Mantri Narendra Modi na mamang thagi tarata Adi Karma Yogi Abhiyan amasung Adi Seva Parva Haudoki Afabelengak Sasan Lehanaba Miam Humna Saruk Yaba Amasung Naha Singi Maraktagi Lusing Basemkat Naba Adi Seva Parvada Akhanaba Yang Tamli Pakistan Kudum Chaliba Kashmir POK gi Sarukta Kongjang Changshin Bakangbuga Pakistan gi Security Force ka Kuthong Nabada Haukiba Numit Humni Asida Yamdrabada Misam Tarani Thoi Sikre Rajniti ge Madi Sel Thungi Oiba Kudong Chataba Kaya ga Mari Leinana Kongjang Adu Changshin Kibane Ngarang Nilam Thong amasung atay mapam kaya da pun na miyoy ni Pan Siki Awami Action Committee ACC na Luchingba Kongjang Changchiliba Kangbu Singaduna Haukiba Pung Humbudra ni Toy Asi PO Keda Tabak Tauram Kudingmak Pumting Tingjinduna Lakli Bharat amasung West Indies ki Mesani gi Cricket Test Series ngasidagi haure ahanba match haujik Ahmedabad ki Narendra Modi Stadium da sanari aroibada maroiba pau amukhana Laibak asin ngasi jati gi mapa Mahatma Gandhi gi chama yangkai taruk suba mapok kuman numita mahaki mapam da Sardanjali katli ngasi asi Pradhan Mantri Oramba Lal Bahadur Shastri gi su mapok kuman numitni Raija gi planning bipang na sinduna Imphal gi City Convention Center da Nation First campaign ngasi loisinkre Laibak sinba thungbada ngasi Vijayadashmi natraga Dashera kumai pangthokli amasung sarkar na Hawai Siangwai gi minimum support price hengat hankre pau loijare